ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯦ ꯃꯥ ꯀꯔꯤ ꯑꯣꯏꯒꯦ ꯃꯥ ꯃꯌꯥꯝꯗ ꯃꯦꯗꯤꯌꯥꯗ ꯄꯕ꯭ꯂꯤꯛꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯃꯥꯅ ꯆꯪꯖꯈꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯅꯦ ꯃꯗꯨ ꯍꯥꯏꯖꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯜꯂꯣꯏ ꯃꯥ ꯂꯣꯠꯄ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯥꯡꯂꯨꯞ ꯑꯩꯅ ꯔꯤꯒꯥꯔꯗ ꯇꯧꯖꯩ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯇꯤꯇ꯭ꯌꯨꯗꯁꯤꯡꯗꯤ ꯑꯩ ꯐꯨꯜꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯔꯤꯒꯥꯔꯗ ꯇꯧꯖꯅꯤꯡꯗꯦ ꯉꯥꯡꯊꯣꯛꯏꯕ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯅ ꯉꯥꯡꯒꯗꯕ ꯂꯦꯡꯒ꯭ꯋꯦꯖꯇꯨ ꯄ꯭ꯔꯖꯥꯅ ꯁꯤꯡꯖꯃꯩ ꯄ꯭ꯔꯖꯥꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤ ꯁꯨꯖꯥꯇ ꯃꯤꯡ ꯄꯟꯖꯔ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯑꯦꯡꯒꯜꯗꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯖꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩ ꯈꯪꯉꯨꯗ꯭ꯔꯕ ꯃꯩꯒꯤ ꯂꯥꯡꯒꯣꯏ ꯆꯜꯂꯨꯔꯕ ꯑꯃꯒ ꯆꯪꯅꯕ ꯌꯥꯗꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤఎꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯁꯤ ꯈꯤꯇꯪ ꯎꯖꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯑꯣꯅꯔꯦꯕꯜꯅ ꯏꯁꯤꯡ ꯈꯤꯛꯇꯅ ꯇꯞꯅ ꯃꯨꯊꯠꯇꯅ ꯍꯣꯠꯅꯖꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯕ ꯌꯥꯕ ꯋꯥ ꯍꯥꯏꯖꯟꯗꯅ ꯃꯉꯣꯟꯗ although ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯁꯤꯁꯨ he is a human being ꯃꯉꯣꯟꯗꯁꯨ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯒꯗꯕ ꯃꯑꯣꯡꯗ ꯃꯥꯅ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯗꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯁꯤఎꯝꯅ ꯇꯧꯖꯔꯤꯕꯁꯤꯗ ꯃꯥꯅ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯕ ꯑꯃꯁꯨꯡ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯅꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔꯒꯤ ꯃꯇꯝ ꯑꯃꯗ ꯁ꯭ꯋꯥꯏꯗ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯥ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯁꯥꯗꯣꯔꯤꯕꯅꯣ ꯑꯣꯅꯔ ꯁꯤఎꯝꯅ ꯁꯥꯔꯨꯔꯤꯕꯗꯨ ꯁꯥꯕ ꯌꯥꯔꯝꯗꯕ ꯄꯣꯠ ꯑꯃ ꯋꯥꯔꯤꯗꯨ ꯁꯥꯅꯕ ꯂꯪꯗꯥꯏ ꯇꯥꯏꯔꯛꯏ ꯈꯦꯝꯆꯥꯟ ꯀꯨꯀꯤꯒꯤ IDPꯒꯤ ꯑꯦꯔꯤꯌꯥꯗ ꯐꯥꯔꯁ ꯑꯩꯈꯣꯏ MLAsꯅꯤ ꯆꯪꯉꯨꯔꯒ ꯃꯗꯨꯒꯤ ꯔꯤꯛꯁꯇ ꯆꯪꯉꯨꯔꯒ ꯃꯌꯥꯝꯁꯤꯕꯨ ꯇꯣꯠꯁꯟꯅꯕ ꯇꯥꯁꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯐ꯭ꯌꯨꯆꯔ ꯑꯁꯤꯕꯨ ꯃꯉꯥꯜ ꯑꯃ ꯊꯣꯛꯅꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯃꯥꯅ ꯐꯖꯗꯕ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ ꯄ꯭ꯂꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜꯁꯤꯗꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯑꯦꯚ꯭ꯔꯤꯋꯦꯌꯔ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯈꯟꯖꯕ ꯃꯤꯅꯤ ꯑꯩ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯅꯥꯒꯥꯅꯤ ꯀꯨꯀꯤꯅꯤ ꯍꯥꯏꯕ ꯊꯣꯏꯗꯣꯛꯄ ꯃꯉꯣꯟꯗ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯇꯕꯅꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯦꯔꯤꯌꯥ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯏ ꯈꯣꯠꯂꯤꯅ ꯉꯥꯡꯉꯤꯕꯗꯣ ꯃꯗꯨꯒꯤ ꯕꯤꯍꯥꯏꯟꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯗꯕꯁꯨ ꯂꯩꯔꯦ ꯀꯔꯤꯅꯣ ꯃꯥ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯤꯅꯣ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗ ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯑꯃꯗ ꯅꯥꯒꯥ ꯑꯣꯔ ꯃꯩꯇꯩ ꯑꯣꯔ ꯑꯦꯅꯤꯕꯣꯗꯤ ꯑꯃꯅ ꯖꯒꯣꯏꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯒꯅꯤ ꯃꯗꯨꯒꯤ ꯐꯤꯂꯤꯡꯗꯣ CMꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯋꯦꯕ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯗꯨꯗ ꯃꯥꯅ ꯑꯩ ꯂꯦꯝꯃꯒ ꯂꯩꯕ ꯅꯠꯇꯕ ꯖꯒꯣꯏ ꯁꯥꯗꯅ ꯃꯌꯥꯝꯒꯤ ꯏꯟꯖꯣꯏꯃꯦꯟꯗꯨꯗ I am a Manipuri, I belongs to the Naga, I belongs to the Kuki ꯍꯥꯏꯕ ꯐꯥꯎꯖꯔꯒ ꯖꯒꯣꯏ ꯁꯥꯖꯕ entertainment ꯌꯥꯎꯖꯕ ꯃꯗꯨꯗꯨꯗ ꯃꯌꯥꯝꯒ ꯆꯤꯡꯊꯣꯛꯑꯒ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯇꯧꯕꯗꯣ ꯃꯗꯨꯃꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ CMꯅ ꯖꯒꯣꯏ ꯁꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯃꯥ ꯃꯁꯥꯅ ꯆꯪꯉꯒ ꯁꯥꯕ ꯅꯠꯇꯦ ꯃꯗꯨꯗ ꯀꯧꯊꯣꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯨꯗꯤ ꯎꯠꯄꯤꯗ꯭ꯔꯦ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯔꯨꯕꯒꯤ ꯄꯣꯠꯇꯨꯅ ꯎꯠꯂꯦ ꯃꯇꯤꯛꯇꯨꯗꯪ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯗ ꯀ꯭ꯂꯤꯞꯇꯨꯗ ꯑꯔꯥꯟꯕ ꯄꯣꯠ ꯑꯣꯏꯅ ꯎꯠꯁꯜꯂꯒ ꯃꯗꯨꯒꯤ ꯕꯤꯍꯥꯏꯟꯗ ꯑꯩꯈꯣꯏ ꯆꯤꯡꯅꯗꯕꯁꯨ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯥꯒꯤ ꯐꯠꯇꯕ ꯁꯟꯗꯣꯛꯅꯕ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗ ꯐꯥꯎꯋꯦ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜꯒꯤ ꯑꯃ ꯇꯧꯔꯒ ꯖꯒꯣꯏ ꯁꯥꯏ ꯖꯒꯣꯏ ꯑꯩꯈꯣꯏꯗ ꯃꯗꯨꯗ ꯀꯩꯁꯨ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯦꯔꯤꯌా ꯑꯃ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯖꯒꯣꯏ ꯁꯥꯔꯨꯕ ꯈꯣꯠꯂꯨꯕ ꯍꯥꯏꯕꯁꯦ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯥꯒꯥ ꯑꯃꯅ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯖꯒꯣꯏꯗ ꯌꯥꯎꯁꯟꯕꯤꯌꯣꯕ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯦꯕ ꯃꯗꯨ ꯑꯩ ꯍꯔꯥꯎꯕ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜꯅ ꯀꯨꯀꯤ ꯑꯃꯒꯤ ꯅꯥꯒꯥ ꯑꯃꯒꯤ ꯖꯒꯥꯗ ꯖꯒꯣꯏ ꯁꯥꯔꯨꯕꯁꯦ ꯑꯦꯔꯤꯌꯥꯗꯨꯒꯤ ꯃꯥ ꯕꯤꯂꯣꯡꯁ ꯇꯧꯏ ꯑꯩ ꯃꯗꯨꯗ ꯖꯣꯏꯟ ꯇꯧꯏ ꯍꯥꯏꯕꯗꯨ ꯎꯠꯆꯕꯅꯦꯕ ꯃꯗꯨꯗ ꯂꯥꯟꯅ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯁꯟꯗꯣꯔꯛꯏꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯐꯪꯅꯕ ꯚꯥꯏꯔꯦꯜ ꯐꯪꯅꯕ ꯃꯃꯤꯡ ꯆꯠꯅꯕ ꯍꯣꯠꯅꯗꯅ ꯃꯦꯗꯤꯌꯥꯗ ꯈꯔ ꯊꯥꯒꯠ ꯑꯃꯗꯈꯔ ꯊꯥꯒꯠ ꯇꯧꯔꯒ ꯍꯥꯟꯅ ꯂꯥꯏꯛ ꯐꯪꯉꯝꯗꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯪꯉꯝꯗꯕ ꯃꯌꯥꯝꯗꯨꯁꯨ ꯂꯥꯏꯛ ꯐꯪꯒꯠꯂꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯕ ꯑꯦꯔꯤꯌꯥꯗꯨꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯂꯥꯛꯑꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯖꯇꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯅꯤ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯥꯟꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯦ ꯃꯥ ꯀꯔꯤ ꯑꯣꯏꯒꯦ ꯃꯥ ꯃꯌꯥꯝꯗ ꯃꯦꯗꯤꯌꯥꯗ ꯄꯕ꯭ꯂꯤꯛꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯃꯥꯅ ꯆꯪꯖꯈꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯅꯤ ꯃꯗꯨ ꯍꯥꯏꯖꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣই ꯍꯜꯂꯣꯏ ꯃꯥ ꯂꯣꯠꯄ ꯌꯥꯔꯣꯏ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯨꯡꯍꯟꯍꯜꯂꯣꯏ ꯑꯩꯈꯣꯏ ꯑꯦꯅꯤ ꯚꯥꯏꯂꯦꯟꯁ ꯃꯥ ꯁꯦꯡꯗꯣꯛꯀꯗꯧꯕꯅꯤ